केंद्र की प्रजा मैम सिंह मोगी मथक्ता होरकांदा वायलेंस नतबिदा माई केंद्र की प्रजा मैम दुना होमिनरकांदा एमएलए की युमदा चंगजलकांदा नोई कैदौरिगे हाइबसे नसा नसागी फिरेप तो लाउथोकदबनी हाइबसे मैम मूवमेंट से चंगजलकांदा माई पाकनी हाइबसे म थमजगे लमदम असिदा हौजिक ओइरक्लिबा फिबम असिदा एमएलए की मयुमदा मियामना थोमजिनदुना खोंजंग चंगसिनबा मतम ओइरे हाइना मैतेई लिपुन की थौबुरेल हाइसिलन फोंदोखरे ngasi uripok apun balup amadi uripok apun banupi lup ani na khutsam naduna chat kiba miyam gi khongchat kamari lainana wafam asi phongdok khibani miyam gi khongchat adu lamboi khongnang khong lampak tagi hauduna overbridge ma khong fawba chat ki overbridge ma khong yaurakpa matam da pam da thodok thoktana ba Manipur police ki mai kai digi akan ba maongda ngak senba ki thabak chathaki hiram asaga mari lainana senan na makha taraduna lamdam asagi mipum khuding mak amata oina punshin duna laibag asi iromdom ngakchabagi matam oire haiki Nakalamaromda rally aduda sarug yakiba uripok apun balup ki vice president K.S. Tarun Kumar na Tronglaubi Kokilal Hobu Singna Chatharakiba attack aduda chenaba Kokilal Hobu Kudingmak ahak pachairak pigadabane Manipur Langak na case asi National Investigation Agency NIA da sinakrabani na NIA na thuba matam da attack asigi langla langjin puthoktu na miyam mangda Khanghan gadabani haiki CRPF na micham da nongmai kaptuna miyoi ahum hat ki baduga mari lainana athuba matam da inquiry tawduna inquiry report miyamang da puthokadabani micham hatpada chenaba CRPF sing thabak terminate tawgadabani haiki Hagalithana Lamdam Sigi Yalomi Singi Punsida, Live and Liberty, the terrorized Southern Lairaba, Impal the Su, Ukrul the Su, MEITEI Yellow Purip the Su, Tankul Yellow Purip the Su, Hagalithana terrorized Tauriba, where the so called Jin Cookie narco terrorist sings, Atuba Matam the Moja central government, pen terrorist organization, Laptopose, Masi Uripok Miam Yapambani. And I and Tizabio and Hibasi, Sanjabani, Prazamiam Punamagna. Akoi Ladiba MLA, Chit Kuntranipan, MEITEI sing Horiba Kambu sings Deda, Akoi Lam sing the Gi, Taurakan Kendra ki Prazamayam sing Namogi, Matakta, Horakanda, violence Natabida Mai Kendra ki Prazamayam, Duna Hominarakanda, MLA ki Yumda Sanjalakanda, Noi Kaidorige Hibase, Nasana Sagi Firep to Lautokadabani Hibase, Mayam movement is Sanjalakanda, by Pakani Habjim Tamjage.